Department of Expenditure, Ministry of Finance, Government of India na Manipur yauna leba asigi state 18 rural amadi urban local bodies singi oina lupa koti lising nipan chamriga yankai gi mathakta health sector fagadhanabagi pandamda 15th Finance Commission gi makhada release tawkre apunba senfom asida Manipur gi oina lupa koti nipunithoi lakh mariputare rom yauri. Chahi asigi February thada military na namfuda sashon tawkraba Myanmar gi court na ngarang America gi journalist Danny Fencer bu kaishum sangda chahi 18 thamnabagi yathang takre. Chahi 38 suraba Danny Fencer online magazine Frontier Myanmar gi managing director ni mahak haukiba chahi khara asida Myanmar gi kaishum sangda thamnaba yathang takiba ahanba western journalist ni. Journalist asina Myanmar da law gi wangmada irang sagatli immigration amadi unlawful association gi law sing violate wi haibagi maralda court na yathang asi takibani. Assam laigang na COVID-19 laina laichana maram oidina miron bising amadi chahi ahum gi makhada lairiba angang chenbi nupi employees singi oina office ka bada komthokpa lairambadu lenga gasina handokre. Irai numita Assam State Disaster Management Authority na thokiba order amagi matung inna khongthang asi state asida covid ki fibam fagalakpadagi lorkibani haikre. India gi apunba COVID-19 active case ke masing lakh ama lising kontra taruk chahumga subnagi nipanda leiri. Haukiba pungkun marida COVID-19 gi anoba active case lising taramatoi chanipan ga yangkai report tawraki. Mioi lising taranithoi chamriga subnagi ahumna COVID-19 dagi fagat kre aduga chamnga ga yangkai manga na lekhidre. Masi tharaga leba sida COVID-19 na maram oiraga lekhidabagi apunba masing lakh mari lising humpumdoi chaniga nipu manga sukre. India da COVID-19 gi vaccine dose apunba koti chamaga taramathoi lakh nipu gi mathakta kapthokre. Ngarang November gi tang taranithoi da Manipur da COVID-19 gi vaccine dose apunba lising nipan chahumga kuntaru kapthokre masigi manungda lising taruk chanipan ga humra taruk na vaccine yani suba dose ni aduga Sputnik vaccine gi dose taret kapthokki. Ngarang faubada Manipur da COVID-19 gi vaccine gi apunba dose lakh kun lising nipunipan chatret ka humbudra nipan kapthokre masigi manungda lakh taret lising maripumapan chaniga nipumangana vaccine yani suba dose ni.